ꯂꯤꯟꯊꯣꯏ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯀꯗꯣꯝꯗꯅꯣ ꯍꯥꯏꯕ ꯃꯥ ꯃꯁꯥꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯁꯥꯗꯨ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯗꯧꯅ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯒꯦꯠ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯦ ꯒꯦꯠ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯣꯛꯈꯤꯒꯦ ꯍꯦꯛ ꯇꯧꯕꯒ ꯇꯨꯡꯂꯣꯝꯗꯒꯤ ꯂꯤꯟꯊꯣꯏꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯈꯤꯕꯗꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯠ ꯂꯦꯞꯄꯤ ꯉꯁꯥꯏ ꯃꯈꯩ ꯃꯪꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯆꯠꯂꯝꯕꯗꯨ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯤ ꯉꯥꯏꯍꯥꯛꯇꯤ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯂꯦꯞꯂꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯄꯨꯟꯁꯤꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯥ ꯉꯥꯏꯍꯥꯛꯇꯤ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯂꯒ ꯋꯥꯗꯤ ꯉꯥꯡꯗ ꯄꯨꯟꯁꯤꯕꯗ ꯄꯤꯔꯣꯏꯅꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯄꯨꯟꯁꯤꯕ ꯂꯤꯟꯊꯣꯏꯒꯤ ꯈꯨꯗꯥꯡꯗ ꯄꯥꯏꯔꯝꯕꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯒ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ ꯊꯣꯏ ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯦ ꯇꯧꯔꯤꯕꯁꯦ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯤꯟꯊꯣꯏ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯇꯦꯟꯇꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯗꯥꯆꯧ ꯃꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯟꯁꯤꯕꯅ ꯂꯤꯟꯊꯣꯏꯗ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯂꯒ ꯒꯦꯠ ꯑꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯏꯃꯨꯡ ꯇꯝꯅ ꯄꯨꯁꯤꯜꯂꯛꯂꯤ ꯃꯌꯥꯏ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯤꯟꯊꯣꯏꯕꯨ ꯐꯝꯍꯜꯂꯤ ꯈꯣꯡꯂꯩ ꯌꯥꯡꯅ ꯀꯤꯆꯟꯗ ꯆꯪꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯥꯁꯨ ꯂꯤꯟꯊꯣꯏꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯁꯦ ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯨ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯈꯔ ꯊꯛꯑꯝꯃꯤ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯄꯤꯔꯛꯏ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯂꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯤ ꯃꯥꯒꯤ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯊꯣꯏ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯕ ꯃꯥꯜꯂꯤ ꯑꯗꯨꯅꯅꯤ ꯅꯪꯅ ꯃꯤꯠꯇ ꯅꯠꯇ ꯅꯠꯇꯕ ꯎꯔꯛꯏꯕ ꯂꯥꯎ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯞꯅ ꯄꯣꯊꯥꯔꯔꯣ ꯅꯁꯥꯗꯣ ꯌꯥꯝ ꯆꯣꯛꯊꯅꯁꯨ ꯎꯔꯤ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯅꯨꯄꯤꯗꯨ ꯀꯩ ꯋꯥꯈꯜ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯗꯥꯆꯧ ꯑꯩꯕꯨ ꯀꯔꯤꯒꯤ ꯈꯥꯝꯃꯤꯅꯣ ꯑꯩꯁꯨ ꯏꯃꯥ ꯕꯕꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯆꯤꯡꯖꯥꯎꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯅꯪꯅ ꯀꯤꯔꯤꯕꯁꯦ ꯀꯅꯥꯕꯨꯅꯣ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯏꯕꯁꯦ ꯋꯥꯖꯔꯛꯂꯤꯕꯤ ꯅꯪꯕु ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯒꯦ ꯈꯟꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯅꯪꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯒꯤ ꯑꯔꯊꯁꯤ ꯀꯔꯤꯅꯣ ꯗꯥꯆꯧ ꯑꯩ ꯋꯥꯔꯦ ꯃꯄꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡꯗ ꯑꯩ ꯃꯥꯏꯊꯤꯔꯦ ꯗꯥꯆꯧ ꯍꯣꯏ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯍꯧꯕꯇ ꯉꯥꯏꯔꯤ ꯑꯗꯨꯝꯅ ꯅꯪꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯕꯗꯤ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥꯖꯗꯨꯅ ꯂꯥꯛꯂꯕ ꯑꯩꯒꯤ ꯊꯧꯅꯥꯗꯤ ꯀꯅꯥꯅ ꯍꯥꯞꯄꯤꯒꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯆꯧꯗꯁꯨ ꯀꯣꯛ ꯌꯥꯝ ꯁꯥꯍꯜꯂꯦꯀꯣ ꯏꯍꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯋꯥꯔꯦ ꯄꯨꯟꯅ ꯋꯥꯃꯤꯟꯅꯁꯤ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯅ ꯅꯨꯡꯉꯥꯏꯃꯤꯟꯅꯁꯤ ꯍꯤꯡꯂꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯁꯤꯔꯦꯗꯅ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯃꯇꯝꯁꯦ ꯊꯦꯡꯉꯤ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯁꯤ ꯍꯥꯏꯔꯒ ꯂꯤꯟꯊꯣꯏꯕꯨ ꯀꯥ ꯇꯝꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯄꯨꯟꯁꯤꯕꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯕꯤꯔꯦꯅ ꯁꯤꯟꯗꯨꯅ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯄꯨꯟꯁꯤꯕ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯄꯨꯟꯁꯤꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨꯁꯨ ꯐꯅ ꯁꯥꯎꯅꯤꯡꯕ ꯄꯦꯟꯗꯕ ꯂꯩꯔꯕꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯡꯗꯣ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯈꯜꯂꯒ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯅꯤꯡꯗꯦ ꯌꯥꯎꯔꯝꯃꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕꯒ ꯂꯤꯟꯊꯣꯏꯒꯗꯨ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯂꯤꯟꯊꯣꯏꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟ ꯑꯗꯨ ꯈꯤꯡꯂꯛꯂꯝꯃꯤ ꯔꯤꯡꯇꯣꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨ ꯂꯤꯟꯊꯣꯏꯅ ꯐꯠ ꯄꯥꯏꯈꯠꯂꯤ ꯍꯜꯂꯣ ꯍꯥ ꯀꯩꯗꯧꯉꯩ ꯍꯔꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯟꯊꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯂꯤꯟꯊꯣꯏꯅ ꯍꯔꯥꯎꯕ ꯃꯇꯧꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯀꯅꯥꯅ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯨ ꯊꯥꯡꯊꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯇꯥꯃꯣꯅꯤ ꯑꯣ ꯁꯥꯟꯅꯔꯣ ꯁꯤ ꯍꯥꯏꯔꯝꯃꯒ ꯄꯨꯟꯁꯤꯕꯗꯨ ꯋꯥꯁꯔꯨꯝꯗ ꯆꯪꯈꯤ
Linthoi phone du manakong mayada thangjinduna wa makha amu hairei. Tamona hairibo ase asengbagiro. Hai. Nabungna amu isanda oidaba ngangkhidro. Isanda ne. Migi mayumduda kana laizadabi amagum natu naman ison sona leiramgadabado khanbada ibungsu ahin kaya tumba yadribani. Hojikti isangidamaktane karisu wathalaro. Mabungi wahaisingdo tabada Linthoi mabukning nungsiduna kapthorei. Ihe angawbisidi adugidamakpu kappa hongnabro. Adumna kapkanuse isangidamak nabung ai leiribasidi. Tamodi kadaidagi paisana aigi awanput piraktoina tamo. Madugidamaktane nang kaimta wagano nabungna phanaba loina singani. Tamo mingondagi paisa puraga aigi awanput piraktoba oiradi pirakano. Isanthoibi mingondagi pugadaba nattene nangbo. Hayengi mathangse aina yawbo marup ama phanggadaba lei. Madudagi phanglak paisaduna isangidamak awong awun khara tamge khanbani. Nangi apambasingdo hairo numit afaba ma yenglagane mi tharaga thilala adabani. Tamo aigi apamba haiba amamuk leite. Tamona nachan aigidamak pibirakpa kharaduna nasan aigidi apenba oizarage. Madu yaba natine nangi apambasingdo hairo nabungna loina leigani. Nabungsu isana migi mamangdane ikairamgadabado khangdaba natene. Awun putki lamjen tanaraba matamsida isanna yum aduda tarak tarak leiramgadabado nabungsu khanglibani. Adabu Isanthoibi nang nabungbudi warauganuko. Lairaba nabung oirubana matam sana isangidamak awong awun tamba ngamkhide. Thengnabasu thengnane hojikti isangi apamba khudingmakto nabungna loina pigadawrabani. Tamo ai kai haidono khangdreda. Hai nangi apamba do hekta hayune nangbo. Tamo aidi hojik matamgi satnabise yawningde. Aduna tamona nachan aigidamak ngamjaba khara pirakpado aduna apenba oizarage. Ho phare phare adudi nabungna phanaba silaage ko. Ado tamodi chak charabro. Sadriye thengdribo haise. Nache sanareido nang chaikraba matungda laami. Chakpudi mana thongbirame. Aise chak kaya saningba pokte na leirambani. Ngaihak leiraga saradabani. Tamo hidaguli-gado chaba kauni ko. Kauroi. Ado noibu chak ising charabro. Aikhoisu sadriye tamo. Punsibadi laikhibra. Lei tamo. Amukta pahelo wari khara sagi. Tamo ngaihak payo ai kaurake. Tanja aduda punsibadu washroom dagi towel amana mamaidu teithoaga tholakpa mapachane. Da aikhoi tamona phone pairo haye. Punsiba ikai gumlakum phone du lauraga tapna hairei. Ibai asomdagi yai madu sor mapi ama sangna hondoklaga. Punsiba ngasidi ibai wa khara haige. Haibiyo ibai. Aigi sanse maraibok yamna thirabani. Piklingejigi ima baba su kainakre. Aigi chanbu luna nungsin loinabi ko. Mamittagi pirang ama phawba sinthangan. Made yamna su pangbani. Mingonda wangang ngamjadabani. Hojikti ibaina nangi nakhutta isan nupise sinarabani. Nakhuchana wara uko. Migi mamangda khatna jainaganu. Nungsi chanana leimno. Amana amagi thamoi masak khangnagadabani ko. Ibaigi wa nasena hiktokjar. Ado ibai bu haksangam de haibadu khara phabirabro. Nabai kaisu tawdre. Aina phone tawreibase numit afaba ma yenglaga yai mana wado haiba loijingni phone du tatkhre. Punsibana ibai haina kauje. Kemta khumlaktabaduda phone du yengubada line tatlaga leirami. Amuk hana call tawrubadasu soishop hairei. Dacho phone thamkrabo. Linthoi na hanglakpani. Tatkrene phone battery yawdra mali.
ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯗꯅ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯏ ꯑꯗꯣ ꯏꯕꯥꯏꯅ ꯐꯣꯟ ꯇꯧꯔꯛꯏꯗꯨꯕꯨ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯉꯒ ꯑꯩꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯅꯤ ꯍꯥꯏꯔꯛꯏꯕ ꯏꯕꯥꯏꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯔꯨꯞ ꯑꯃ ꯌꯥꯎꯕ ꯃꯥꯜꯂꯦ ꯍꯌꯦꯡ ꯃꯊꯪꯁꯦ ꯐꯪꯅꯤ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯅ ꯂꯩꯅꯤ ꯍꯥꯏꯔꯛꯏꯕ ꯅꯪꯗꯤ ꯀꯔꯤ ꯍꯥꯏꯈ꯭ꯔꯤꯕ ꯄꯤꯔꯛꯀꯅꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯌꯥꯗꯦ ꯍꯌꯦꯡ ꯀꯣꯜ ꯇꯧꯔꯒ ꯄꯤꯔꯛꯀꯅꯨ ꯍꯥꯏꯈꯣꯀꯣ ꯀꯩꯒꯤꯅꯣ ꯗꯥꯁꯣ ꯍꯩꯃꯥ ꯑꯔꯦꯝꯕꯗ ꯄꯩꯁꯥ ꯇꯤꯡꯅꯅꯕꯅꯤꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯂꯩꯒꯅꯤ ꯅꯪꯒꯤ ꯀꯩꯝꯇ ꯋꯥꯠꯍꯜꯂꯣꯏꯌꯦ ꯊꯣꯏ ꯗꯥꯁꯣ ꯅꯣꯡꯃ ꯏꯕꯥꯅꯤ ꯆꯠꯂꯨꯁꯤ ꯑꯩ ꯏꯕꯥꯏꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯒꯦ ꯗꯥꯁꯣ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯄꯤꯅꯤꯡꯕ ꯈꯔ ꯑꯗꯨ ꯄꯤꯖꯔꯛꯁꯅꯨ ꯑꯩꯅ ꯑꯃꯨꯛ ꯂꯧꯔꯔꯣꯏ ꯍꯥꯏꯔꯗꯤ ꯇꯥꯃꯣꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯅꯤꯌꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗꯥꯁꯧꯅ ꯑꯩꯒꯤꯗꯃꯛ ꯐꯅ ꯋꯥꯠꯍꯟꯕꯤꯗ꯭ꯔꯁꯨ ꯇꯥꯃꯣꯅ ꯄꯤꯔꯛꯄ ꯑꯗꯨꯒꯗꯤ ꯃꯥꯟꯅꯔꯣꯏꯌꯦ ꯊꯣꯏ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯀꯩꯅꯣ ꯗꯥꯁꯧꯁꯨ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯑꯒ ꯏꯄꯥꯝꯂꯣꯝꯗꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯀꯩꯝꯇ ꯄꯤꯔꯛꯇꯕ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯑꯁꯤꯅ ꯐꯖꯅ ꯉꯥꯡꯅꯔꯣꯏ ꯗꯥꯁꯧꯅ ꯑꯩꯒꯤꯗꯃꯛ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗ꯭ꯔꯕꯁꯨ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯁꯦ ꯀꯔꯤ ꯑꯣꯏꯅ ꯍꯥꯏꯅꯈꯤꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯃꯆꯜꯂꯩꯒꯤꯗꯃꯛ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯇꯝꯕꯤꯔꯛꯑꯕꯗꯤ ꯑꯩꯁꯨ ꯂꯩꯀꯥꯏ ꯑꯃꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯈꯤꯇꯗ ꯑꯣꯏꯔꯕꯁꯨ ꯃꯥꯏꯁꯦ ꯊꯥꯡꯒꯠꯄ ꯉꯝꯖꯒꯅꯤ ꯏꯃꯥꯅꯁꯨ ꯁꯣꯏꯗꯅ ꯍꯔꯥꯎꯒꯅꯤ ꯑꯗꯨꯅ ꯇꯥꯃꯣꯅ ꯑꯩꯒꯤꯗꯃꯛ ꯇꯝꯕꯤꯔꯛꯀꯦ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯊꯤꯡꯉꯔꯣꯏꯁꯤ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯒ ꯄꯨꯟꯁꯤꯕꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯏꯗ ꯄꯩꯁꯥ ꯑꯣꯏꯅ ꯄꯤꯈ꯭ꯔꯒꯦ ꯑꯁ ꯗꯥꯁꯧ ꯄꯤꯔꯣꯏꯁꯦꯕ ꯇꯥꯃꯣꯅ ꯑꯗꯨꯝ ꯐꯅꯕ ꯁꯤꯟꯖꯔꯛꯑꯅꯤ ꯍꯣꯏ ꯑꯩꯕꯨꯗꯤ ꯃꯤꯇꯣꯞꯅꯤꯅ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯀꯅꯥꯅ ꯇꯥꯕꯤꯅꯦꯒꯦ ꯑꯁ ꯗꯥꯆꯧ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯄꯛꯇꯕꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯞꯄꯛꯎꯔꯥ ꯁꯅꯥ ꯏꯕꯦꯝꯃꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯅꯅꯥꯏꯒꯤꯗꯤ ꯑꯗꯨꯝ ꯌꯥꯖꯔꯦ ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏꯁꯦ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯐꯝꯒꯥꯁꯦ ꯑꯃꯨꯛꯇ ꯊꯥꯔꯣ ꯂꯥꯛꯑꯣ ꯂꯤꯟꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯝꯅꯨꯡꯗꯨ ꯅꯤꯡꯊꯤꯅ ꯂꯣꯏꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯃꯥꯁꯨ ꯋꯥꯁꯔꯨꯝꯗ ꯐꯦꯁ ꯋꯥꯁ ꯇꯧꯕ ꯆꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯅꯤ ꯂꯤꯟꯊꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯃꯅꯦꯝ ꯊꯣꯏꯅꯨꯅ ꯃꯈꯥꯗꯒꯤ ꯂꯥꯛꯇꯨꯅ ꯀꯧꯔꯛꯄꯗꯨ ꯃꯅꯦꯝꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯂꯤꯟꯊꯣꯏ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯇꯨꯅ ꯀꯤꯔꯨꯞ ꯃꯅꯦꯝ ꯏꯕꯦꯝꯃꯗ ꯌꯦꯡꯂꯒ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯊꯣꯏꯅꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦꯗꯀꯣ ꯈꯣꯟꯒꯥꯁꯦ ꯅꯧꯊꯔꯒ ꯉꯥꯡꯕꯗꯤ ꯏꯕꯦꯝꯃ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯀꯥꯏꯅ ꯏꯁ ꯍꯩꯈ꯭ꯔꯦ ꯍꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯈꯔ ꯊꯣꯡꯂꯝꯂꯒ ꯀꯥꯈꯠꯈꯤꯕꯗꯨꯅ ꯃꯈꯥꯗ ꯀꯨꯝꯂꯛꯇꯕ ꯃꯈꯩ ꯀꯥ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯇꯧꯗꯅ ꯂꯩꯔꯤꯕꯅꯣ ꯍꯥ ꯁꯤꯗ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯟꯅꯕ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯀꯅꯥ ꯊꯝꯒꯦꯅꯦꯍꯦ ꯁꯤ ꯐꯥꯎꯕ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯅ ꯇꯥꯛꯅꯈꯤꯁꯦ ꯍꯥꯏꯕ꯭ꯔꯣ ꯅꯌꯨꯝ ꯄꯥꯟꯅꯦꯅ ꯄꯥꯜꯂꯛꯑꯗꯤ ꯈꯔꯁꯨ ꯈꯪꯉꯨ ꯍꯥꯏꯕꯅꯤꯗ ꯑꯗꯨꯕꯨꯗꯤ ꯀꯗꯥꯏꯗꯒꯤꯗꯤ ꯈꯪꯉꯅꯤꯒꯦ ꯅꯃꯥ ꯅꯄꯥ ꯁꯤꯈꯤꯕꯗꯨꯅꯗꯤ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯂꯤꯟꯊꯣꯏꯗꯨ ꯄꯦꯔꯤ ꯇꯧꯗꯨꯅ ꯏꯃꯥ ꯅꯃꯧꯗ ꯆꯩ ꯉꯥꯡꯗꯨꯅ ꯇꯧꯕꯗ ꯅꯃꯧ ꯀꯩꯝꯇ ꯍꯥꯏꯖꯔꯣꯏ ꯑꯗꯨꯕꯨ ꯏꯃꯥ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯃꯥ ꯕꯕꯥꯕꯨꯗꯤ ꯄꯜꯂꯒ ꯉꯥꯡꯕꯤꯒꯅꯨ ꯅꯃꯧ ꯇꯥꯕ ꯉꯝꯗꯤꯌꯦ ꯏꯃꯥ ꯏꯁ ꯍꯔꯦ ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯒꯥꯁꯦ ꯈꯨꯝꯗꯅ ꯀꯁꯨ ꯇꯧꯏꯅꯦ ꯃꯁꯦ ꯍꯦ ꯑꯩꯅ ꯅꯃꯥ ꯅꯄꯥ ꯄꯜꯂꯛꯏꯕꯁꯦ ꯅꯪꯒꯤ ꯅꯔꯝ ꯆꯠꯇꯨꯅ ꯄꯜꯂꯛꯏꯕꯅꯤꯅꯦ ꯅꯪꯕꯨ ꯅꯣꯡꯃꯇ ꯋꯥ ꯉꯥꯡꯅꯗꯕ ꯅꯨꯃꯤꯠ ꯌꯥꯎꯕ꯭ꯔꯣ ꯍꯥ ꯅꯁꯥꯅ ꯈꯪꯅ ꯀꯔꯤ ꯊꯕꯛꯄꯨ ꯇꯧꯕ ꯌꯥꯎꯒꯦꯅꯦ ꯍꯦꯛ ꯍꯥꯏꯅꯗ꯭ꯔꯤꯕ ꯃꯈꯩ ꯈꯪꯗꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯤꯈꯤꯕ ꯅꯃꯥ ꯅꯄꯥꯗꯣ ꯄꯜꯍꯟꯅꯤꯡꯗ꯭ꯔꯗꯤ ꯅꯁꯥꯅ ꯈꯪꯅ ꯊꯕꯛꯇꯣ ꯇꯧꯕ ꯇꯥꯕꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤꯅꯦ ꯑꯩꯅ ꯉꯥꯡꯕ ꯋꯥꯗ ꯑꯣꯟꯈꯠꯇꯅ ꯈꯨꯝ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏ ꯃꯤꯅꯥꯏ ꯑꯃ ꯑꯣꯏꯔꯗꯤꯅꯦ ꯏꯕꯦꯝꯃ ꯃꯤꯅꯥꯏ ꯑꯃꯒꯤ ꯅꯊꯧꯗꯣ ꯃꯁꯛ ꯈꯪꯉꯨ
ꯍꯥꯏꯔꯛꯂꯤꯕ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯂꯤꯟꯊꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯕꯁꯨ ꯇꯟꯕꯗꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯦꯝꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯂꯥꯛꯇꯨꯅ ꯆꯥꯔꯝꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯣꯏꯅꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯤꯟꯊꯣꯏꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯤꯟꯊꯣꯏꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯤꯆꯟ ꯇꯝꯅ ꯆꯪꯈꯤꯒꯦ ꯇꯧꯕꯗ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯈꯝꯂꯛꯏ꯫ "ꯍꯩ, ꯉꯥꯏꯈꯣ!" ꯂꯤꯟꯊꯣꯏ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯋꯥꯗꯤ ꯉꯥꯡꯗ ꯃꯅꯦꯝꯗ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯅꯨ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, "ꯍꯧꯖꯤꯛ ꯌꯥꯝ ꯊꯨꯅꯅꯦ ꯆꯥ ꯑꯃ ꯁꯦꯝꯂꯛꯎ." ꯂꯤꯟꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥ ꯌꯥꯎꯕ ꯀꯞ ꯑꯃ ꯄꯨꯔꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ, "ꯏꯃꯥ, ꯆꯥ ꯍꯥꯏꯗꯣ ꯁꯤꯗ ꯂꯩꯖꯔꯦ." ꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯗꯨ ꯃꯅꯦꯝꯗ ꯄꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯁꯨ ꯂꯤꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯆꯥ ꯌꯥꯎꯕ ꯀꯞ ꯑꯗꯨ ꯂꯧꯔꯒ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯁꯤꯞ ꯑꯃ ꯐꯠ ꯆꯤꯡꯉꯤ꯫ ꯑꯗꯨꯒ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥ ꯑꯁꯥꯕꯗꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯏ ꯇꯝꯅ ꯍꯩꯖꯤꯜꯂꯛꯏ꯫ "ꯏꯃꯥ! ꯆꯥ ꯑꯁꯥꯕꯗꯨꯅ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯛꯄꯗꯨꯗ ꯂꯤꯟꯊꯣꯏ ꯃꯁꯥꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯂꯤꯟꯊꯣꯏ ꯆꯥ ꯑꯁꯥꯕꯅ ꯍꯩꯖꯤꯜꯂꯛꯄꯒꯤ ꯆꯩꯅꯥꯗꯨ ꯈꯥꯡꯂꯒ ꯂꯩ꯫ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯣꯏꯅꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯍꯩ, ꯆꯥꯕꯨ ꯀꯅꯥꯅ ꯁꯨꯃꯥꯏꯅ ꯂꯣꯟꯅꯒꯦ? ꯍꯥ? ꯁꯪꯒꯣꯝ ꯐꯪꯉꯤ ꯂꯩꯇꯕꯁꯨ ꯅꯠꯇꯦ, ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯕ ꯃꯈꯩ ꯆꯤꯅꯤ ꯐꯪꯉꯤ ꯌꯥꯎꯗꯦ, ꯂꯣꯟꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯪꯊꯛ ꯊꯛꯆꯅꯤ ꯁꯤꯅꯤꯅꯦ? ꯍꯥ? ꯁꯤꯗꯤꯅꯦ ꯏꯕꯦꯝꯃ, ꯅꯣꯏꯒꯤ ꯅꯃꯥ ꯅꯄꯥ ꯁꯤꯕꯗꯨꯗ ꯑꯣꯏꯅ ꯄꯤꯊꯣꯛꯆꯣ꯫ ꯆꯥ ꯂꯣꯟꯕꯁꯤ ꯐꯥꯎꯕ ꯍꯦꯛ ꯉꯥꯡꯅꯩ ꯍꯥꯏꯋꯥꯅꯤ ꯑꯩꯕꯣ! ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯏꯆꯨ ꯇꯥꯗꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯗꯥꯏꯗꯩꯅꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯤꯅ ꯍꯦꯛ ꯄꯨꯁꯤꯜꯂꯛꯇꯅꯅꯦ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯁꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯗꯧꯔꯤ." ꯂꯤꯟꯊꯣꯏ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ, "ꯏꯃꯥꯅ ꯆꯤꯅꯤ ꯊꯨꯝꯍꯟꯒꯅꯨ ꯍꯥꯏꯕꯗꯨꯗ ꯆꯞꯇꯛꯅ ꯂꯣꯜꯂꯛꯄꯅꯤ. ꯏꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯅꯃꯧ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ, ꯀꯥꯜꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ. ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯃꯧ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯨꯝ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯕꯗꯤ ꯅꯃꯧ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯒꯅꯤ ꯊꯥꯖꯔꯛꯇ꯭ꯔꯦ." ꯍꯥꯏꯔꯛꯂꯤꯕ ꯂꯤꯟꯊꯣꯏꯒꯤ ꯋꯥꯗꯨꯗ ꯊꯣꯏꯅꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ, "ꯍꯦ, ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯣ? ꯍꯥ? ꯀꯅꯥꯗꯅꯣ? ꯑꯩꯁꯦ ꯅꯪꯅ ꯃꯅꯦꯝ ꯐꯠꯇꯕꯤ ꯇꯥꯍꯟꯒꯦ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯑꯩꯒꯤ ꯆꯤꯟꯊꯛꯇꯒꯁꯨ ꯈꯨꯝꯕ ꯁꯥꯔꯗꯅ ꯃꯁꯤ..." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄꯅꯤ꯫ ꯈꯪꯍꯧꯗꯦ, ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯔꯛꯏ꯫ ꯐꯥꯔꯛꯂꯤꯕꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯆꯥꯅꯨꯄꯥ ꯄꯨꯟꯁꯤꯕꯅꯅꯤ꯫ ꯄꯨꯟꯁꯤꯕꯅ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯊꯝꯂꯝꯕꯗꯒꯤ ꯇꯞꯅ ꯊꯥꯗꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯛꯁꯪ ꯉꯥꯡꯁꯤꯜꯂꯗꯨꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧꯁꯦ?" ꯊꯣꯏꯅꯨ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ ꯁꯛꯐꯝ ꯈꯪꯍꯣꯡ ꯍꯣꯡꯂꯗꯨꯅ, "ꯑꯆꯧꯕ, ꯅꯪꯒꯤꯁꯦ ꯅꯇꯨꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕ ꯍꯥꯏꯗꯨꯔꯥ? ꯍꯥ?" "ꯃꯤꯆꯪ ꯆꯪꯕꯒꯤ ꯋꯥ ꯅꯠꯇꯦ ꯏꯃꯥ. ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯃꯥꯅ ꯊꯣꯏꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯝꯃꯤꯕꯁꯦ? ꯃꯔꯝꯗꯣ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ." "ꯇꯨ, ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯅꯇꯨꯁꯦ ꯁꯤꯗ ꯍꯪꯉꯨꯗꯅ." ꯄꯨꯟꯁꯤꯕ ꯋꯥ ꯃꯈꯥ ꯇꯥꯗꯦ, ꯂꯤꯟꯊꯣꯏꯗ ꯐꯠ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯊꯣꯏ, ꯅꯪ ꯏꯃꯥꯗ ꯀꯩ ꯍꯥꯏꯔꯨꯒꯦ?" ꯂꯤꯟꯊꯣꯏ ꯃꯃꯥꯏꯗꯨ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ꯫ "ꯊꯣꯏ, ꯑꯩꯅ ꯍꯪꯉꯤꯕꯁꯤ ꯅꯪꯉꯣꯟꯗꯅꯤ. ꯅꯪ ꯏꯃꯥꯗ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯔꯨꯒꯦ? ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ." ꯂꯤꯟꯊꯣꯏ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯕꯥꯆꯧ, ꯑꯩ ꯏꯃꯥꯗ ꯀꯩꯁꯨ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯖꯈꯤꯕ ꯂꯩꯇꯦ. ꯏꯃꯥꯅ ꯁꯥꯎꯔꯤꯕꯁꯦ ꯑꯩꯅ..." ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯣꯏꯅꯨꯅ ꯐꯠꯊꯠꯂꯛꯏ꯫ "ꯀꯌꯥꯗ ꯇꯧ ꯉꯝꯃꯤꯕ ꯅꯨꯄꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯅꯋꯥꯁꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯝꯃꯨ ꯌꯥꯗ꯭ꯔꯣ? ꯑꯩꯅꯗꯤ ꯏꯆꯥꯅ ꯄꯥꯝꯖꯅ ꯄꯨꯔꯛꯑꯕ ꯏꯃꯧꯅꯤꯀꯣ ꯈꯟꯗꯅ ꯏꯃꯧꯗ ꯏꯃꯧꯒꯨꯝ ꯈꯜꯂꯤꯕꯅꯤ. ꯉꯥꯏꯍꯥꯛ ꯄꯦꯟꯗꯕꯒꯤ ꯁꯥꯎꯕꯒꯤ ꯑꯗꯨ ꯄꯉꯥꯡ ꯉꯥꯡꯕꯕꯨꯗꯤ ꯉꯥꯡꯉꯤꯀꯣ, ꯑꯩꯁꯨ ꯉꯥꯡꯗꯦ ꯍꯥꯏꯔꯣꯏ. ꯃꯅꯦꯝ, ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯅꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯉꯥꯡꯉꯤꯕ ꯅꯠꯇ꯭ꯔꯣ?
Maduda nang na khoi khalin kha thadana aibu manem phattabi oina khali nangnadi aibu nanem oina khanba ngamdabagi natro aibu mamu otpi manemni leikai asida kanamata ratinaba yajibado imagi adugumba lisattunani haikibado asi haiduna punsibada mo onsilatlaga imagi asoba sida sunatedo aibu macha singi marakta michang mikhaina manaba mityeng yengba ngamde mama ama oibada matik sajabi mamani aina hingduna leidobagi saru sikhibana phai kaina haikibani thajadraganane nanau nupi lembida hango imo atombisu mana haikiba mayamdo loina tahobani punsiba makhutu khutum tasinduna mamit anidu ira chelaga mamada hairei ima thoina maduma khek haibrane thoinu kapsinaduna asoba nangise namaibu thajade haiba natro kadai de thajarani haigene hojikti namaina haiba wa amata thajararoi ima su khangi maha tawngambi chinganbi se lakpadagine imungse mathak makha olabani choba nangse imana hek poksaba isaduni ko matam amadadi namaina haiba wa khuding mak tarambani hojikti nupi mawa lauraba oh hare phare ima ngasidagine noida wa amata hairaroi ko ima hairaroi adubu imagi asoba imana haidoba haibabune nupa ama oina poga adha mora daunane nupigi khudombida unglagi hingbadi imadi pamde ko si hairaga makhol thokna kapai kapna masinda su soli he ishor nana hai to labi bulok sinbiro kaidobage sigu makumai se kayam kuina yengduna lei khu haibano hojikti ai hingbagi kana basu karimta leiramdre ibuk thoki isana phauba mama aigi wat thajabidre ne ngamida isa se pungsu mek sukhreda ko punsiba mamagi mawong matau senjin sajinba wahai mayamduda asawa sumsum henkalai magi nupilin thoilande haibasi punsiba su khanglibani mamagi chirol mayam aduna mamada phana saungningabasu magi nupilin thoida tainaba natana upai leite mabukta khali ima naksi mama amaniko mama ama oiraga masa aingonda phauba aduk chawna minamba pare imagi wakhal adu yaurabanina nasasu linthoibu kyam nungsi haibase utpatabani amuksu khali aina linthoigi michang hek changubada aibu nupi mawa chatli haidana wase yam chokthorani matab khradi khanggadabani nongma natraga nongmadi soidana gyan tajarakani matamdu phawbadi ai khanglagi mamada phana sauningba leirbasu pumnamak losilaga asawba pumbodo tainafam khangdabagi linthoina phana lande khanglabasu linthoida onsilaga linthoigi mamaiduda khupaktuna setlauna thajili khupakna tharakpagi jaina adu makhut namana paisinduna linthoidu khangjai milu anidagi pirangsu lepa leitana sintharai tanjaduda lembisu magi kadagi thoklai aduga manem thoinugi manakta sangsinduna lepsili mataina macheda khupakna thakibadu lembisu uhawi madu ubada lembiga thoinugadi linthoigi matau adu uraga nokpet tawraga lei makhoi anina nokpet tawribadu punsibana udrabasu linthoinadi uhawi punsiba asawba maga loinana linthoida mamit khani yenga hairai nangna sam phatrise kai gin ha yumse nangna thanda lehauge haibro aina nangonda kai haige ha nangna he kauthoise kai gino ba imung asida leba mi singse maning thungana ba hotno haiba natro nangna asuk yamna haiba indrisibu kai gino ha nang aina haiba iloida ba oiradine nasidagi yumse thadokduna chakro nang leirabadi yumse imungse mahiyamna langdori naso hey wa makhatagan imada lale hay linthoi ningamdaba warauba amaga loinana punsibada yenglei linthoi gi mideng adugi artha punsiba su khangdaba nate
ꯑꯗꯨꯕꯨ ꯐꯤꯕꯝ ꯃꯇꯝꯅ ꯌꯥꯗꯕꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯈꯤ꯫ ꯅꯪ ꯏꯃꯥꯗ ꯂꯥꯜꯂꯦ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯍꯥ? ꯗꯥꯆꯧ, ꯑꯩ ꯗꯥꯆꯧꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯒꯅꯤꯌꯦ. ꯑꯩ ꯏꯟꯒꯅꯤꯌꯦ. ꯁꯤ ꯍꯥꯏꯔꯒ ꯍꯤꯛ ꯂꯥꯎꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯃꯅꯦꯝ ꯊꯣꯏꯅꯨꯗ ꯃꯃꯥꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ. ꯅꯃꯧ ꯑꯄꯪꯕꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ. ꯅꯃꯧꯅ ꯌꯨꯝꯁꯤꯗ ꯂꯩꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯩꯁꯥ ꯂꯥꯡꯒꯗꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤꯃꯛ ꯅꯃꯧ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯏꯃꯥ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯂꯤꯟꯊꯣꯏ ꯀꯞꯄꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯂꯤꯟꯊꯣꯏꯒꯤ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯊꯣꯏꯅꯨꯗꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯍꯔꯥꯎꯕꯒꯤ ꯃꯃꯤꯗꯤ ꯎꯠꯊꯣꯛꯑꯝꯗꯦ꯫ ꯂꯦꯝꯕꯤꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯁꯦꯡꯕꯃꯛꯀꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯋꯥꯏ ꯁꯪꯉꯅꯤ ꯍꯥꯏꯅ꯫ ꯂꯦꯝꯕꯤ, ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ. ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯉꯨ. ꯏꯃꯥꯅ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯅ ꯂꯩꯔꯛꯏꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ. ꯍꯥꯎꯅ ꯑꯃꯨꯛꯇ ꯊꯣꯡꯗꯣꯔꯛꯎ. ꯉꯁꯤꯗꯤ ꯏꯃꯥꯅꯦ ꯄꯦꯟꯅ ꯑꯃꯨꯛꯇ ꯆꯥꯒꯦ. ꯂꯥꯛꯑꯣ, ꯏꯃꯥꯅꯦ ꯏꯟꯁꯥꯡꯒꯗꯣ ꯁꯦꯝꯕꯤꯔꯒꯦ. ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯈꯨꯝꯗ ꯆꯪꯉꯁꯤ. ꯍꯣꯏ ꯏꯃꯥ, ꯉꯁꯤꯗꯤ ꯏꯃꯥꯅ ꯄꯥꯝꯕ ꯉꯥ ꯑꯌꯥꯏꯕꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯗꯣ ꯊꯣꯡꯗꯒꯦ ꯈꯪꯉꯤ꯫ ꯂꯦꯝꯕꯤ ꯑꯃꯗꯤ ꯊꯣꯏꯅꯨꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤ꯫ ꯄꯨꯟꯁꯤꯕ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯆꯪꯂꯛꯄꯗ ꯂꯤꯟꯊꯣꯏꯗꯨ ꯀꯞꯅ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯊꯨꯞꯆꯤꯜꯂꯒ ꯕꯦꯒ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯕꯦꯒ ꯑꯗꯨ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯕꯅ ꯐꯠ ꯂꯧꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯏ꯫